ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯡꯉꯥꯟꯗꯒꯤ ꯃꯊꯤꯕꯣꯡ ꯆꯥꯕ ꯐꯣꯟ ꯌꯦꯡ ꯂꯩꯕꯒ ꯑꯁꯨꯝ ꯇꯧ ꯂꯩꯕ A few moments later. ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯉꯨꯕꯒꯤ ꯏꯃꯣꯁꯟꯗꯨ ꯑꯣꯏꯗꯅ ꯀꯞꯇꯅꯒ ꯇꯧꯔꯤ ꯁꯤ ꯉꯥꯡꯁꯦ ꯁꯤ ꯀꯩꯅꯣ ꯆꯦꯅꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯍꯥꯟꯅ ꯐꯤꯕꯝꯗ ꯆꯤꯡꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯃꯤꯕꯨꯅꯦ ꯐꯨ ꯆꯩꯔꯒꯅꯦ ꯍꯥꯟꯅ ꯐꯤꯕꯝꯗ ꯍꯜꯂꯨ ꯌꯥꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯛꯄ ꯍꯧꯅꯕ꯭ꯔꯣ ꯑꯣ ꯑꯗꯩ ꯔꯤꯃꯨꯠꯇ ꯇꯤꯚꯤ ꯁꯦꯝ ꯊꯥꯔꯣꯅꯦ ꯌꯥꯗ꯭ꯔꯕ ꯅꯪ ꯉꯝꯅꯕ ꯊꯥꯔꯣꯅꯦ ꯅꯪ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯊꯥꯔꯣ ꯌꯥꯔꯕ ꯑꯗꯨꯅꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗꯗꯤꯅꯦ ꯐꯨ ꯆꯩ ꯇꯧꯗ꯭ꯔꯗꯤꯅꯦ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯩꯕꯅꯤꯅꯦ ꯉꯥꯎꯕꯤ ꯆꯥꯛ ꯊꯣꯡꯉꯣ